Akasvani Imphal Ngangom Kiran Pau Pajari Ahanbada Maruyo Pau Kautruk area da ngarang khutthona bagi thodokta mioi ani laikhidre kharana aso apan nanglei Assam Rifles na Kamjong jila dagi lupa koti mari rongi kwa supari maru sing phagat le amasung sangsad ki mark ki budget mifam ngasi dagi hauragani Imphal West samadi Kangpokpi jila ani gi taina phamoriba Kautruk area da ngarang khut thongna bagi thodokta mioi ani laikhidre kharna aso apan nanglei Rajya Police ki pauna hai thodok adu Kautruk amadi Kadangban khul ani gi lona wada laiba battle khul gi singsang pareng da thoki bani ngarang numnyum matung pung ani rom taba adwai dagi nakan ani gi marakta akan momong da nomoi kamna ki maduda mioi ani shiki aduga kharna aso apan nangki Thaudo da sopan nangla mioi sing Imphal hospital sing da purak tuna layengli Amarom da sing nabo mafom kaya da security force na thibo magi thabak lep na sathari maduda Sursanpur jila dagi 9mm pistol ama magazine ama 303 rifle ama 5.56 rifle ama 12 bore gi nongmai ama pumpy mortar ama tear smoke cell ani amasung tear gas grenade na singba phagat ki Kamjong jila ge Kangpat area dagi ngarang Assam Rifles na lupa koti mari rongi ain kaina pusilakpa kwa supari maru sing phagat lei Assam Rifles ki PRO na thokpa sero lamada hai kwa supari maru singadu truck mari da haptunu pusilakpani polam singadu Kamjong jila gi forest bit officer da khusinakre Amaramda Sursanpur jila gi hiangtam lamka village da laiba youth hostel relief center da thasi kunma panda Ayer South ki makhada Assam Rifles na boy kolom sing yanthokre Tabiriwa Pawasi Akasvani Imphal dagini Sangsad ki mark ki budget mifam nga sidagi hauragani mifam asi Rashtrapati Draupadi Murmu gi basan ga loina na haudokani Selthum Mantri Nirmala Sitaraman na sagol sinumita kendra gi mark ki budget puthokani mifam asi mathang thagi mapan phawu chathagani Sangsad ki mark ki budget mifam gi mangoina na mifam asi ningthina masung niyam chumna sathanaba dol pumnama ki oiba mifam ama ngarang pangthokre New Delhi da mifam loraba tungda paumising da wangang bada Parliamentary Affairs Mantri Prahlad Joshi na hai mifam asida sarkar na hiram pumnamak khananaba thaurang tauri masida birori dol pumnamak na sarkar da mateng pangbiduna mifam asiningthina sathaba yahananaba honaba ki tangai fadablai mifam da sark yakeba Congress lusingba Pramod Tiwari na paumising da hai handaki mifam asida Congress ma detai birori dol singna tongan ba hiram singda makhoi gi wapam sing puhatkadari wapam sing manung da thawak phangdaba gi samasya potchegi maman wangkalak pamadi sel thungge wapam kaya yauri Kendra ki Griha masung Cooperation Mantri Amit Shah na ngarang New Delhi da Rajya masung Union Territory singi Computerization Project of Agriculture and Rural Development Banks and Register of Cooperative Societies launch taukre. Thorum da wangang da Sirisa na hai project asina Rajya masung Union Territory tarahumdoi da laiba Computerized Unit listing machani panyang kai matoiga Common National Software gi mateng na Nabard ka samnan gani. Masina Agricultural and Rural Development Bank singi thawak thorum sing hena ningthi jana paikhat pangaman batana tana miyamda manung mapan phawnu ubasung hamalagani Chhattisgarh ki tribal sina namna khundaba Bastar region da Maoist na attack torkpada security personnel ahum sire taramari na soklei aikhoi ki pawmin hai Bijapur amasung Sukma jila singilona bangam khaida CRPF Special Task Force amasung District Reserve Guard ki apun makang bomana patrolling chalingai da thodok adu thoki bani Maoising aduna Tekal Gudem Bilas manakte attack adu satharaki bani apun ba security force ki kangbo duna su handuna nomai kapki maduda security personnel mari siraga taramari na soki bani sogloba jawan sing adu helicopter na Raipur da puraktuna layang chathari mafamadu da Maoising na lairamba camp amasu security force na thugai krai Kendra ki Ngaksal Mantri Rajnath Singh na hairi mau sarik asetpa mari lainarak leba Bharat amasung America na malem ge hojik oriba geopolitical scenario asida lalol ichig amasung strategic sector singda punna mangnom da saminaba gi tangai fadabalai New Delhi da ngarang Indo-American Chamber of Commerce na sinduna Amerikal Bharat
आत्मनिर्भर भारत की मतमदा भारत अमसुंग अमेरिका की मरी हेना फगरन बाई बहिरमदा पांगथोकिबा मिफम हौदोलदुना मंत्री नाहाई भारत मरोमदम लेप्सब ngamba अनौब लेबाक अमा ओइना सेमगनबा मखल मखा कया की थौसिल थोरांगसिंग पाइखली मांगना हाई अमेरिका ना लेबाक सिदा थादरलिबा सनफम सिंगना प्रधानमंत्री नरेंद्र मोदी की विकसित भारत मिशन माई पाहनब होनबदा अचौब थौदांग लौरी पाकिस्तान की हान की प्रधानमंत्री इमरान खान लेबाक की अरोनाथुप सिंगलिक ओहिनबगी केसता सही तरह की जेल की फादोक पीखरे ऑफिशियल सेक्रेट्स एक्ट की मखाद सेम की स्पेशल फोर्स ना स्पेशल कोर्ट मना राय असी पीखिबनी केस असी मरी लेना पाकिस्तान की हान की मपान थोरम मंत्री मसुंग पाकिस्तान तहरीक ई इंसाफ पार्टी की वाइस प्रेसिडेंट शाह महमूद कुरैशी सु सही तरह जेल लेना फादोक पीखी केंद्र की एनवायरनमेंट फॉरेस्ट एंड क्लाइमेट चेंज मंत्री भूपेंद्र यादव नहरी भारत अहन बोइना स्नो लियोपार्ड्स मसिंग थीबदा 739 लेब थेंगनरे न्यू दिल्ली दंगरांग नेशनल बोर्ड ऑफ वाइल्ड लाइफ की मिफमदा श्री यादव ना स्नो लियोपार्ड्स मसिंग थीबगी लिपलेट बुक अमर रिलीज तौखी हारिबा स्नो लियोपार्ड सिंग असि मनुंगदा सामरी 63 लद्दाख लई अदुगा अथई लेमहौबसिंग अदुना उत्तराखंड हिमाचल प्रदेश अरुणाचल प्रदेश सिक्किम अमसुंग जम्मू कश्मीर लई साउथ अफ्रीका सतरीबा सही तरामपन मखा की मेंस क्रिकेट ओडीआई वर्ल्ड कप की सुपर 6 स्टेज की ngarang sanakhiba hanba मैच दा भारत ना न्यूजीलैंड बुरन चनी तरामरी द माइथि पीखरे हाना बैटिंग तोक्यो भारत ना पीबो ओवर यांखैदा विकेट निपान तुरगरन चनी मरपुतरा मंगा लौखी मदुगी पाखुमना न्यूजीलैंड ना ओवर कुनिपान गा बॉल अमदा विकेट लोइना तुरगा रन मरफुमातोई खक्तमक लौखी भारत की मथंगी मैच फेब्रुआरी अनिदा नेपाल गा थेंगनरगनी ngasi phonga pause singamaro pausing idama hauzik Naorem Victor leire Victor Thagachari Kiran Manipur News da Imphal West ki Koutruk amasung Bethel da Kuki Khulai Paiba Singa akanba mawong da nongmai kapna khre khunja volunteer ahum sire ahum na soktuna laika nakre haina banner headline tawri School mapungfana tamhoudraba awardee ningthaujam ingochana farming tawduna chahida lupa lakh 10 gi mathakta income tali haiba paw amasu pawche asigi anchor column da fongli Ichel Express ta CM na senior politician sing unaduna pawtak lokre haiba paw ahanba headline tawri Mahatma Gandhi laikhidabagi 63 suba ningsing thoram state ki thakta pangthokibagi paw amasu pawche asigi ahanba lamai da fongli Naharol gi thodang da Kuki militant sing na kadangban amasung koktrukta bongi landa chatharakpada maitai khulngakpa ani sire ahum sokle haina banner headline tawri February 10 faubada lomi singi compensation pidrabadi miyamga loinana khongsing changsilagani haina kokomina phongdokhiba wafam paukche asigi ahanba lamaida fongli Assam Rifles na Kamjong Zilla da kwa supari maru sing phagatkhibagi paw Manipur Mail gi ahanba lamaida fongli Sana laibakta Kuki sing na landarakpada khulngakpa ani sire ani sokle haina banner headline tawri Lamphel nawa kombirai India gi anoba lei makhal oina sakhangkhre haina pawche sigi anchor column da fongli Sangai Express edition animakta National Road Safety Month Englishing ani kunmari ga mari leinana pangthokiba thauram amada sahi sudriba angang sing da driving license pidanaba transport minister na phongdokhiba wafam ahanba lamai da fongli Assembly mifam kaunaba CPI gi chara henbagi khongjang loisinkhre solution puraknaba demand tawba tai haiba paw amasu ahanba lamai da fongli poknafam pawche da Kuki laloba singna matam amata da koktruk amasung kadangbanda akanbam landa chatharakre haina ahanba headline tawri China gi tek na pau check heron Manipur da thengnare haiba paw amasu pawche sigi ahanba lamai da fongli People's Chronicle da Kuki militant ki attack ta ani laikhidre ahum sokle haina ahanba headline tawri state ki thakta Martyrs Day thauram pangthokibagi paw pawche sigi ani suba headline tawri Huyen lan pawda office single loktunaraga sasinaba work completion certificate sizinaduna work order lawrabra haibagi wahang chongthorakle haina Public Works Department phongdokhiba wafam ahanba headline tawri Ganfew Mail da Assam da CAA chatna hanbagi mayokta mahiroi singi loop amana khongjing junction khibagi paw ahanba lamai da fongli Tamenglong Times da Naga singi oiba Luingaini Festival February thagi 13 amasung 15 da Tamenglong headquarters da pangthoklagani haiba paw ahanba lamai da fongli Kiran Thagachari Victor aroibada maruwe paw amohanna Kautruk area da ngarang khut thongnabagi thodokta miyoi ani laikhidre kharna so open nangle Assam Rifles na Kamjong Zilla dagi lupa koti mari rongi kwa supari maru sing phagat le amasung sangsad ki mar ki budget mifam ngasi dagi hauragani paw loijari